थाइनगी मतमदगी हौना लैरक्लबा अरीबा खुल अमखकनी खुल असिदगी मिरोल कया अमा हौख्रे मफम असिदा लायोइख्रबा पुंसी कयागी वारी सिंबुलसु ततना थानबा यादना लैख्रे पुमनमग असिगी मनुंग चन्ना हाइरिबा खुंगंग असिदा अवांग पंदोंदा खोंनांग पांबी अमखक हौदुना लैरमी हौजिक हौजिकसु मसा मरेंग लोंग लोंगदुना चावना फन्ना हौदुना लैयो खोंनांग असि लायोइरबा खोंनांग पांबी अचौबा अमखकनी ममसिलक्पा मतम अदुदा मल्लबा लंबी अदुदा नुपा अनिखक मसादो हाइरंग तुरंगदुना चटले हिदाक ngawraba miyoy ngaktani makhoi ani ase yumthangnaba khulda chatuna hidak thakluраga phamba yaba phamluraba tungda numitna taraba matamda mayumda halakpani nupa ani asina sumlakpada awang pandonda hoduna leiriba khongnang pambi adugi manakta yausilaklami hidak ngawba nupa amana chatpa leptuna hairai itaw ngai khone koidore lepade tu khongnang makhongda ha mamira do phaktoktuna khongnang makhongda yengi aduga hairai asida kaidoraba kanagumba ma leiba male kariya asida bo hanna amog yengi masen marang mamit ani aduda karimata uramdre kanasu leitena leitabrane bai amamba sida kana legadoinu sida lege haragana mapalipa thokchin boirangani kaidorge na deta khongnang makhong asisa haina badaine haina baide as haina bido haina bi mafam do wafam asida makhol hauna nokthoktu na haidai ita nang se phana singbai ning mane adubu yam pangga lerame da pangwai wa na te da paw se nang su tari bu na tro idaw mi gi machin bu kana na men bangam bage mase chinthok ni mi gi aran bu chinthok ni aduga nang na masida thajari ba se ai wa haige ai khoi miyoi base hekta thajagale maruwaina aiga nakna laiminariba misak amana bu hairadi mahakna hairibada aina udrabasu khangdrabasu adum thaje hekta thaje adumak thajeki masi karigino ma aigi marakta kuina totna tinarakpagi mari ama leibaduna natra adubitaw leinariba mari adugi khudong chaba lawduna luna tinariba marup amabu manghange khana hotnaba misu leitaba nate makhoi asinani lana hekta pawdum sallim aduga nangumba apang mamina thajariba hojikbu kadai digi laina tiye mina sab laini itawgida wafayam da chatkre nusi sitana unalengba hongnade maram leiduna mina ngangnaribani mina ngangnaba pumnama aranbani chinthokne hairabadi karamna yagani hauribo khong makhong aduda paiduna sapu kanna niklabadi nusi sitrabasu unalengani miyoibagi hakchangda kuptuna leiriba amamba thajaba haiba wahai asina adumak sagonaduna leiriba makhaidi aikhoi miyoibase chakhotpa sokam ngamoi phare adudi aikhoi ni changduna hekta yengurase hoine hekta yengasine asi haiduna masa sing adu hairang turang tawduna hauriba khongnang makhong adu tamna changsille aduga makhada amuk yeng uthakta amuk yeng akoibada amuk yeng tawrami aduga hairai aina haidro kana abunu lamangsna legadaba aduni mina ngangbo wada thajaganu haise nupa amadu makokna makhuto hotuna hairai aibu hojik waidasu as khangreda yare taw law chase itawna haibado chumlam madari adune nang ai tinaba loinaba tarbaso numit tha ubadi
ꯑꯩꯅ ꯍꯥꯟꯕꯅꯤ ꯑꯩꯅꯕꯨ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯈꯤꯕ ꯅꯪ ꯊꯦꯡꯅꯈ꯭ꯔꯕꯣ ꯍꯤꯗꯥꯛ ꯉꯥꯎꯔꯕ ꯅꯨꯄꯥ ꯑꯅꯤꯗꯣ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯆꯥꯎꯕꯜꯒꯤ ꯃꯌꯨꯝꯗꯅꯤ ꯃꯥꯒꯤ ꯅꯨꯄꯤ ꯏꯕꯦꯂꯩꯅ ꯍꯥꯏꯔꯛꯏ ꯉꯁꯥꯏ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗꯒꯤ ꯌꯨꯝꯁꯤꯗꯒꯤ ꯊꯣꯛꯈꯤꯕꯗꯨꯅ ꯅꯨꯃꯤꯠꯅ ꯈꯝ ꯇꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯍꯟꯖꯤꯟꯕꯤꯔꯛꯂꯤꯕꯅꯤꯅꯦ ꯀꯔꯤꯒꯤ ꯍꯟꯖꯤꯟꯕꯤꯔꯛꯂꯤꯕꯅꯣ ꯍꯟꯖꯤꯟꯕꯤꯔꯛꯇ꯭ꯔꯕꯁꯨ ꯌꯥꯏꯅ ꯊꯛꯂꯤꯕ ꯍꯤꯗꯥꯛ ꯑꯗꯨ ꯊꯛꯇꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯍꯤꯗꯥꯛ ꯉꯥꯎꯔꯕ ꯆꯥꯎꯕꯜꯅ ꯈꯨꯝꯃꯤ ꯍꯩ ꯅꯨꯄꯤ ꯅꯪ ꯀꯔꯤ ꯈꯪꯒꯦ ꯑꯩꯅ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯏꯁꯤ ꯃꯔꯝ ꯂꯩꯗꯨꯅ ꯊꯑꯣꯏꯅ ꯍꯟꯖꯤꯜꯂꯛꯏꯕꯅꯤꯅꯦ ꯍꯣ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤꯅꯣ ꯁꯦ ꯑꯩ ꯍꯥꯏꯒꯦ ꯑꯋꯥꯡ ꯄꯟꯊꯣꯡꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯁꯤ ꯃꯈꯣꯡꯗ ꯂꯥꯏ ꯍꯥꯏꯕ꯭ꯔꯥ ꯍꯦꯂꯣꯏ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯍꯦꯛ ꯍꯦꯛ ꯊꯣꯛꯑꯦꯅ ꯍꯥꯏꯅꯗꯥꯏꯅꯦ ꯃꯗꯨꯕꯨ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯊꯑꯣꯏꯅ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯂꯤꯕꯅꯤ ꯍꯣꯏꯅꯦ ꯐꯥꯕꯤꯔꯦꯅ ꯈꯜꯂꯣꯅꯦ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯊꯛꯄꯤꯔꯤꯕ ꯑꯩ ꯃꯁꯤ ꯊꯛꯇ꯭ꯔꯕꯗꯤ ꯀꯔꯝꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯕ ꯉꯝꯒꯅꯤ ꯃꯁꯤ ꯊꯛꯂꯕꯗꯤ ꯏꯁꯥꯗ ꯂꯩꯔꯝꯕ ꯑꯀꯤꯕ ꯂꯣꯏ ꯃꯥꯡꯈꯤꯗꯣꯏꯅꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯊꯛꯏꯁꯦ ꯃꯔꯝ ꯈꯪꯉꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯤꯗꯥꯛ ꯊꯛꯅꯕ ꯁꯦꯜ ꯄꯤꯒꯗꯕ ꯍꯔꯦ ꯍꯔꯦ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ ꯄꯨꯟꯁꯤꯅꯣ ꯅꯪꯃꯨꯛ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯗꯤꯅꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯂꯣꯏ ꯅꯆꯥꯁꯦ ꯄꯥꯈꯪ ꯐꯥꯔꯕꯅꯦ ꯄꯥꯈꯪ ꯀꯔꯤꯁꯨ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯅꯃꯥꯏꯗꯨꯕꯨ ꯈꯖꯤꯛꯇ ꯐꯥꯎꯕ ꯏꯀꯥꯏꯕ ꯐꯥꯎꯗꯕ꯭ꯔꯣ ꯏꯕꯦꯂꯩ ꯑꯩꯗꯤꯅꯦ ꯏꯀꯥꯏꯕꯅ ꯊꯣꯡꯒꯥꯟ ꯐꯥꯎꯕ ꯂꯥꯟꯅ ꯊꯣꯛꯄ ꯉꯝꯖꯗ꯭ꯔꯦ ꯍꯩ ꯏꯀꯥꯏꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯍꯨꯔꯥꯟꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯒ ꯈꯛꯇ ꯏꯀꯥꯏꯒꯗꯕꯅꯤꯅꯦ ꯅꯪ ꯑꯩꯗꯤ ꯀꯔꯤꯒꯤ ꯏꯀꯥꯏꯒꯗꯧꯔꯤꯕ ꯅꯠꯇꯦ ꯑꯩꯈꯣꯏꯕꯨ ꯀꯅꯥꯗꯒꯤ ꯁꯦꯜ ꯊꯨꯝ ꯍꯨꯔꯥꯜꯂꯨꯕ ꯌꯥꯎꯔꯒꯦꯕ ꯍꯣ ꯍꯨꯔꯥꯟꯒꯗꯕ ꯃꯇꯝꯗꯣ ꯌꯧꯁꯤꯜꯂꯛꯂꯕ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯁꯦꯜ ꯑꯃꯠꯇꯁꯨ ꯂꯩꯇ꯭ꯔꯦ ꯍꯌꯦꯡꯅ ꯀꯔꯤ ꯊꯣꯡꯉꯒ ꯆꯥꯒꯗꯧꯔꯤꯕꯅꯣ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯂꯦꯝꯅ ꯂꯩꯔꯝꯂꯒꯕꯨ ꯑꯩꯅ ꯉꯁꯤ ꯑꯁꯤ ꯌꯧꯅ ꯋꯥꯔꯤꯕꯁꯤꯕꯨ ꯋꯥꯔꯝꯒꯗ꯭ꯔꯣ ꯅꯪ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯄꯥꯝꯕ ꯅꯠꯇ꯭ꯔꯣ ꯏꯕꯦꯂꯩ ꯀꯨꯏꯔꯔꯣꯏꯗ ꯅꯨꯡꯉꯥꯏꯕ ꯃꯪꯕ ꯍꯧꯔꯣꯅꯦ ꯑꯩꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯃꯝꯕ ꯃꯔꯛꯇ ꯍꯜꯂꯛꯇꯨꯅ ꯂꯨꯝꯂꯤꯕꯁꯦ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯊꯣꯛꯏ ꯍꯥꯏꯕ ꯍꯦꯂꯣꯏꯗꯨ ꯐꯥꯅꯅꯕꯅꯤꯅꯦ ꯍꯦꯂꯣꯏ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯁꯅꯥ ꯈꯥꯎꯖꯥꯎ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯃꯌꯥꯝꯒꯤ ꯂꯩꯐꯝ ꯍꯪꯍꯧꯒꯗꯧꯔꯤꯕꯅꯤꯅꯦ ꯃꯗꯨꯕꯨ ꯈꯨꯜꯂꯒ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕꯅꯤꯅꯦ ꯑꯣ ꯏꯕꯨꯡꯉꯣ ꯅꯨꯡꯉꯥꯏꯗꯀꯣ ꯅꯪꯒꯤ ꯋꯥꯈꯜꯁꯦ ꯁꯥꯒꯠꯄꯤꯌꯨ ꯁꯥꯒꯠꯄꯤꯌꯨ ꯅꯤꯡꯈꯥꯏꯔꯛꯄ ꯃꯤꯀꯨꯞꯇꯅꯦ ꯅꯜꯂꯒ ꯃꯔꯥꯏꯅ ꯁꯤꯖꯅꯤ ꯅꯪ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯎꯅꯔꯤꯉꯩꯗ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯄꯥꯈꯪ ꯇꯣꯝꯄꯣꯛꯇꯨ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯕꯥꯕꯥ ꯀꯩꯒꯤꯅꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯎꯔꯥꯎ ꯊꯔꯥꯎꯗꯨꯅ ꯂꯩꯔꯤꯁꯤꯕꯣ ꯂꯩꯀꯥꯏ ꯃꯤ ꯂꯣꯏꯅ ꯇꯥꯔꯝꯒꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯎꯅꯗꯨꯅ ꯂꯩꯕꯁꯤꯕꯨ ꯀꯔꯤ ꯍꯥꯏꯅꯣꯕ ꯏꯕꯨꯡꯉꯣ ꯅꯃꯥ ꯑꯩꯅ ꯍꯦꯟꯅ ꯄꯥꯝꯖꯗꯦ ꯂꯩꯀꯥꯏ ꯃꯃꯥꯡ ꯑꯁꯤꯗ ꯏꯀꯥꯏꯖꯔꯤꯕꯅꯦ ꯑꯗꯨꯕꯨꯅꯦ ꯅꯄꯥ ꯑꯁꯤ ꯌꯦꯡꯉꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯉꯥꯎꯔꯤꯕꯁꯦ ꯅꯃꯥ ꯑꯩꯅ ꯐꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯍꯥꯏꯔꯕꯁꯤ ꯐꯥꯎꯕ ꯌꯥꯗ꯭ꯔꯤꯕꯁꯤꯅꯤ ꯃꯁꯤꯗꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯕꯥꯕꯥ ꯅꯪꯁꯨ ꯌꯥꯝ ꯍꯦꯟꯃꯜꯂꯕꯅꯤ ꯅꯆꯥ ꯑꯩꯒꯤ ꯃꯥꯏꯁꯨ ꯀꯔꯤꯃꯠꯇ ꯌꯦꯡꯗꯦ ꯑꯔꯦꯝ ꯑꯕꯥ ꯈꯔ ꯊꯛꯆꯤꯟ ꯆꯥꯁꯤꯜꯂꯒ ꯂꯩꯀꯥꯏ ꯑꯁꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯕꯁꯤꯕꯨ ꯐꯖꯔꯤꯕ꯭ꯔꯣ ꯋꯥꯈꯜ ꯈꯖꯤꯛꯇꯗꯤ ꯇꯥꯔꯣ ꯀꯩꯗꯧꯔꯒꯦ ꯐꯅꯁꯨ ꯑꯍꯜ ꯑꯣꯏꯔꯦ ꯕꯨꯡꯉꯣ ꯏꯄꯥꯕꯨ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ꯭ꯔꯅꯦ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯍꯤꯗꯥꯛ ꯊꯛꯄꯗꯣ ꯂꯦꯞꯄꯤꯔꯣ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯕꯤꯌꯣ ꯍꯥꯏꯖꯕꯅꯤ ꯏꯃꯥ ꯃꯍꯥꯛ ꯃꯊꯟꯇꯅ ꯏꯃꯨꯡ ꯑꯁꯤ ꯄꯨꯕꯗ ꯋꯥꯔꯝꯂꯒꯅꯤ ꯀꯔꯤꯁꯨ ꯈꯟꯕꯤꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯉꯁꯤꯒꯤꯗꯤ ꯐꯔꯦ ꯑꯃꯨꯛ ꯂꯥꯎꯅꯔꯛꯂꯒꯅꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯆꯥꯎꯕꯜ ꯑꯃꯗꯤ ꯏꯕꯦꯂꯩ ꯌꯦꯡꯅꯗꯨꯅ ꯂꯩꯍꯧꯏ ꯇꯣꯝꯄꯣꯛꯀꯤ ꯀꯥꯗꯅꯤ ꯃꯍꯥꯛꯀꯤ ꯐꯝꯖꯥꯎ ꯑꯗꯨ ꯍꯥꯏꯒꯠꯇꯨꯅ ꯃꯜꯂꯕ ꯂꯥꯏꯔꯤꯛ ꯑꯃꯈꯛ ꯄꯨꯊꯣꯔꯛꯏ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯩ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯏ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯂꯩꯃꯥꯏꯗ ꯁꯈꯦꯟꯕꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯍꯥꯏꯅ ꯊꯥꯔꯤ ꯃꯗꯨꯕꯨ ꯌꯦꯡꯗꯨꯅ ꯇꯣꯝꯄꯣꯛꯅ ꯈꯜꯂꯤ ꯈꯨꯜ ꯑꯁꯤꯒꯤ ꯑꯋꯥꯡ ꯃꯥꯏꯀꯩꯗ ꯍꯧꯔꯤꯕ
ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯍꯦꯂꯣꯏ ꯑꯃ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯥꯏꯅꯔꯤꯕꯁꯦ ꯊꯥꯕꯨꯝ ꯃꯁꯤꯡ ꯐꯅ ꯌꯥꯝꯂꯦ꯫ ꯂꯥꯏꯔꯤꯛ ꯑꯁꯤꯒ ꯃꯗꯨꯒ ꯁꯣꯏꯗꯅ ꯃꯔꯤ ꯂꯩꯅꯔꯝꯒꯅꯤ꯫ ꯑꯩꯅ ꯃꯍꯥꯛꯄꯨ ꯐꯥꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯁꯦ ꯀꯨꯏꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯊꯤꯕꯗ ꯀꯌꯥꯗ ꯋꯥꯈ꯭ꯔꯦ꯫ ꯃꯃꯩꯊꯪꯗꯗꯤ ꯈꯨꯔꯥ ꯇꯣꯅꯨꯒꯤꯗ ꯂꯩꯔꯝꯗꯨꯅ ꯃꯈꯣꯏꯒꯤ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯕꯤꯗꯨꯅ ꯂꯥꯏꯔꯤꯛ ꯑꯁꯦ ꯂꯧꯔꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯔꯦ꯫ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯏꯔꯤꯕꯁꯤꯡ ꯑꯁꯦ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯄꯥꯊꯔꯒꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯃꯊꯪ ꯃꯊꯪ ꯄꯥꯔꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯃꯁꯦꯛ ꯃꯉꯥꯜ ꯅꯥꯏꯕ ꯇꯟꯗꯟꯒꯨꯝꯕ ꯑꯃ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯇꯧꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯎꯈꯣꯡ ꯑꯗꯨꯗ ꯂꯩ ꯂꯩꯗꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔꯨꯔꯕ ꯇꯨꯡꯗ ꯎꯈꯣꯡ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯑꯃ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅꯤ, ꯃꯆꯦꯝ ꯇꯔꯨꯛꯀꯤ ꯑꯇꯣꯝꯕꯤꯅꯤ꯫ ꯁꯛꯍꯦꯟꯕꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯃꯊꯟꯇ ꯍꯥꯏꯖꯩ, ꯊꯥꯕꯨꯝ ꯃꯁꯤꯡ ꯌꯥꯝꯁꯜꯂꯛꯂꯦꯀꯣ꯫ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯦ ꯏꯆꯦꯝ ꯇꯔꯨꯛꯀꯤ ꯀꯜꯂꯕ ꯆꯩꯕꯤ ꯆꯩꯔꯥꯛꯄꯨ ꯐꯪꯗꯨꯅ ꯑꯩ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯊꯥꯕꯤꯕ ꯆꯍꯤ ꯀꯨꯝꯖꯥ ꯑꯃ ꯁꯨꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯑꯩ ꯃꯐꯝꯁꯤꯗ ꯏꯊꯟꯇ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯔꯤ꯫ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯦ ꯃꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯅ ꯈꯪꯈ꯭ꯔꯦ꯫ ꯍꯦꯛ ꯍꯦꯛ ꯑꯩꯕꯨ ꯌꯦꯡꯕ, ꯑꯩꯅ ꯂꯣꯠꯂꯤꯕꯁꯤꯕꯨ ꯊꯤꯕ ꯃꯈꯣꯏꯅ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯅ ꯎꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯂꯣꯠꯂꯤ꯫ ꯂꯣꯠꯄꯗ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯠꯇꯦ, ꯀꯔꯤꯒꯨꯝꯕ ꯇꯥꯏꯕꯪ ꯃꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯐꯥꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯨ, ꯑꯩꯗꯤ ꯀꯝꯗꯧꯕ? ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯉꯝꯗ, ꯏꯆꯦꯝꯂꯛꯇ ꯇꯤꯟꯉꯝꯗ, ꯇꯥꯏꯕꯪꯂꯛꯇ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯈꯤꯗ꯭ꯔꯥ? ꯃꯗꯨ ꯌꯥꯔꯣꯏ, ꯑꯩ ꯂꯣꯠꯇꯕ ꯌꯥꯗꯦ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝꯗꯒꯤ ꯏꯔꯪ ꯂꯪꯅ ꯐꯖꯕ ꯑꯁꯤ ꯃꯈꯣꯏꯅ ꯍꯦꯜꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯃꯅꯥꯎ ꯑꯇꯣꯝꯕꯤ ꯃꯍꯥꯛꯅ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯃꯁꯛ ꯐꯖꯩ꯫ ꯇꯥꯏꯕꯪ ꯄꯨꯝꯕꯅ ꯐꯖꯕꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯍꯥꯏꯅ ꯁꯩꯊꯥꯅꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯁꯤꯅ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯈꯣꯡꯅꯥꯡ ꯃꯈꯥ ꯑꯁꯤꯗ ꯌꯥꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯈꯔ ꯊꯦꯡꯖꯤꯟꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯕꯜ ꯃꯍꯥꯛ ꯃꯊꯟꯇ ꯍꯤꯗꯥꯛ ꯉꯥꯎꯗꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯍꯜꯂꯛꯏ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯃꯈꯣꯡ ꯑꯗꯨ ꯌꯧꯔꯗꯨꯅ ꯆꯞ ꯑꯃꯨꯛ ꯂꯦꯞꯄꯤ꯫ ꯃꯐꯝ ꯑꯁꯤ ꯌꯧꯕꯒ ꯆꯞ ꯂꯦꯞꯄ ꯑꯁꯤ ꯃꯍꯥꯛꯀꯤ ꯍꯧꯅꯕꯤꯅꯤ꯫ ꯂꯦꯞꯅ ꯂꯦꯞꯅ ꯃꯃꯤꯠ ꯑꯗꯨꯅ ꯈꯣꯡꯅꯥꯡ ꯑꯗꯨꯅ ꯍꯧꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯦꯡꯕ ꯃꯤꯠꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯍꯥꯏꯖꯤꯟꯈꯤꯕ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯂꯩꯔꯦꯗꯅ, ꯈꯪꯒꯅꯤꯗꯣ꯫ ꯃꯃꯤꯠ ꯑꯗꯨ ꯅꯣꯏꯗꯨꯅ ꯑꯃꯨꯛꯀ ꯍꯟꯅ ꯌꯦꯡꯖꯩ꯫ ꯃꯗꯨꯗ ꯀꯔꯤꯁꯨ ꯀꯅꯥꯁꯨ ꯎꯈꯤꯗ꯭ꯔꯦ꯫ ꯆꯥꯎꯕꯜꯅ ꯑꯃꯨꯛ ꯍꯥꯏꯖꯩ, ꯉꯁꯤꯗꯤ ꯅꯪꯒꯤ ꯃꯇꯝ ꯁꯨꯔꯦꯗꯅ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯩꯒꯤ ꯏꯇꯥꯎ ꯑꯗꯨꯒ ꯂꯣꯏꯅꯗꯨꯅ ꯍꯜꯂꯛꯄꯅꯤꯅ ꯅꯪꯒ ꯊꯦꯡꯅꯕ ꯁꯨꯡꯐꯪ ꯐꯪꯈꯤꯗꯦ꯫ ꯅꯪꯗꯤ ꯑꯩꯍꯥꯛ ꯏꯊꯟꯇ ꯂꯥꯛꯄ ꯋꯥꯅ ꯉꯥꯏꯔꯝꯂꯤꯕ ꯑꯣꯏꯔꯦꯀꯣ꯫ ꯍꯣ ꯆꯥꯅꯕꯤ, ꯉꯁꯤꯗꯤ ꯑꯩ ꯏꯊꯟꯇ ꯂꯥꯛꯂꯕꯅꯤ, ꯂꯩꯔꯝꯃꯨ, ꯅꯪꯒꯤ ꯅꯥꯛꯇ ꯆꯪꯂꯛꯀꯦ ꯑꯩ꯫ ꯆꯥꯎꯕꯜꯗꯨ ꯍꯥꯏꯔꯪ ꯍꯥꯏꯔꯪ ꯃꯁꯥ ꯑꯗꯨꯗ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨ ꯇꯝꯅ ꯆꯪꯂꯝꯃꯤ꯫ ꯃꯔꯨꯝ ꯑꯗꯨꯗ ꯃꯉꯛ ꯆꯦꯞꯊꯗꯨꯅ ꯑꯃꯨꯛ ꯌꯦꯡꯂꯝꯃꯤ꯫ ꯀꯅꯥ ꯑꯃꯠꯇ ꯂꯩꯕꯗꯤ ꯎꯗꯦ꯫ ꯂꯩꯇꯦꯅ, ꯀꯗꯣꯝꯗ ꯂꯣꯠꯈ꯭ꯔꯦ ꯃꯍꯥꯛꯇꯣ? ꯑꯣ, ꯑꯩ ꯆꯪꯉꯛꯄꯁꯤꯗ ꯏꯀꯥꯏꯗꯨꯅ ꯂꯣꯠꯂꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯅ ꯍꯦꯛꯇ ꯀꯧꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯂꯣꯏ ꯑꯗꯨꯕꯨ ꯇꯥꯅꯅꯕ ꯀꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯍꯣ ꯇꯥꯔꯤꯕꯔꯣ? ꯑꯩ ꯂꯥꯛꯂꯦ, ꯊꯣꯛꯂꯛꯑꯣꯅꯦ꯫ ꯑꯩ ꯂꯥꯛꯑꯦ ꯈꯪꯅ ꯈꯪꯅ ꯅꯪꯅ ꯑꯗꯨꯝ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯂꯥꯛꯑꯣ, ꯁꯠ ꯊꯣꯛꯂꯛꯑꯣ, ꯑꯩ ꯊꯦꯡꯂꯕꯅꯤꯅꯦ꯫ ꯀꯅꯥ ꯑꯃꯠꯇꯅ ꯈꯨꯝꯂꯛꯇꯦ꯫ ꯃꯁꯤꯗ ꯑꯃꯨꯛꯁꯨ ꯍꯥꯏꯖꯩ, ꯍꯩꯃꯥ, ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ? ꯑꯩ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯤꯕꯔꯣ? ꯑꯩ ꯆꯠꯆꯈꯤꯁꯅꯤ, ꯊꯨꯅ ꯊꯣꯛꯂꯛꯎ꯫ ꯅꯪꯒꯤ ꯐꯖꯕ ꯃꯥꯏꯊꯣꯡꯗꯣ ꯏꯃꯤꯠꯁꯦ ꯄꯦꯟꯅ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ꯫ ꯑꯩ ꯉꯥꯏꯔꯕꯅꯤꯀꯣ꯫ ꯃꯁꯤꯡ 3ꯒꯤ ꯃꯅꯨꯡꯗ ꯊꯣꯛꯂꯛꯇꯨꯅ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯁꯤꯡ 3 ꯊꯤꯔꯝꯃꯤ꯫ 3 ꯍꯦꯛ ꯁꯨꯕꯒ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯑꯃꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯍꯦꯛ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯄꯥꯈꯠꯂꯗꯨꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ, ꯎꯏꯃꯥ, ꯁꯥꯔꯣꯏꯅꯤꯅ ꯃꯁꯤꯗꯤ! ꯃꯅꯥꯇꯣꯟꯁꯨ ꯌꯥꯎꯗꯦꯅꯦꯍꯦ, ꯃꯌꯥꯁꯤꯁꯨ ꯁꯤꯡꯖꯪꯃꯨꯛ ꯆꯧꯏꯅꯦꯍꯦ꯫ ꯃꯃꯥꯏꯗꯨ ꯂꯩꯗꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯁꯥꯗ ꯂꯩꯔꯝꯕ ꯅꯤꯁꯥ ꯃꯈꯩ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯟꯈꯤꯔꯝꯃꯤ꯫
ꯍꯧꯖꯤꯛꯇꯤ ꯃꯊ꯭ꯋꯥꯏ ꯑꯗꯨꯇꯕꯨ ꯍꯤꯡꯂꯕꯗꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ꯫ ꯆꯥꯎꯕꯜ ꯃꯁꯥꯗꯨ ꯀꯤꯃꯟꯈꯤꯕꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯆꯦꯟꯕ ꯉꯝꯗ꯭ꯔꯦ꯫ ꯑꯀꯨꯠꯄ ꯏꯁꯤꯡ ꯆꯦꯟꯐꯝ ꯑꯀꯪꯕ ꯑꯗꯨꯗ ꯃꯈꯣꯡ ꯑꯗꯨ ꯂꯧꯁꯤꯟꯗꯨꯅ ꯂꯩꯃꯥꯏꯗ ꯎꯞꯁꯤꯟꯗꯨꯅ ꯇꯨꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯆꯥꯎꯕꯜꯗꯨ ꯁꯤꯔꯝꯃꯤ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯄꯥꯎ ꯑꯁꯤ ꯃꯔꯤ ꯃꯔꯤ ꯁꯟꯗꯣꯛꯅꯈꯤꯔꯝꯃꯤ꯫ ꯏꯕꯦꯂꯩ ꯉꯔꯥꯡ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯝꯕꯅꯤ꯫ ꯉꯁꯤ ꯑꯌꯨꯛ ꯑꯁꯤꯗ ꯇꯥꯔꯤꯕ ꯄꯥꯎ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯄꯥꯈꯠꯄ ꯍꯥꯏꯕꯗꯨ ꯐꯥꯎꯔꯝꯃꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯂꯩꯍꯧꯔꯦ ꯍꯥꯏꯕ? ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯣ ꯉꯔꯥꯡ ꯑꯍꯤꯡ ꯍꯜꯂꯛꯇꯦ꯫ ꯃꯍꯥꯛ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯆꯥꯕꯨ ꯑꯃꯨꯛ ꯀꯧꯗꯨꯅ ꯍꯥꯏ, ꯕꯨꯡꯉꯣ, ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯤꯕꯁꯦ ꯅꯄꯥꯒꯤ ꯍꯛꯆꯥꯡ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯃꯨꯛꯇ ꯆꯠꯂꯒ ꯌꯦꯡꯂꯨꯁꯦ꯫ ꯏꯕꯦꯂꯩ ꯑꯃꯗꯤ ꯇꯣꯝꯄꯣꯛ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯈꯣꯡꯅꯥꯡ ꯈꯣꯡꯗꯝꯅ ꯆꯠꯂꯝꯃꯤ꯫ ꯆꯥꯎꯕꯜꯒꯤ ꯍꯛꯆꯥꯡ ꯑꯗꯨꯅ ꯁꯤꯗꯨꯅ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯔꯒ ꯏꯕꯦꯂꯩ ꯑꯃꯗꯤ ꯇꯣꯝꯄꯣꯛꯅ ꯀꯞꯆꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯏ, ꯕꯦꯝꯃ, ꯂꯥꯏꯕꯛꯀꯤꯅꯤ ꯈꯟꯇꯣꯛꯂꯣ꯫ ꯃꯁꯤꯒꯤ ꯃꯤꯁꯤ ꯑꯁꯦ ꯌꯥꯝꯅ ꯆꯤꯡꯅꯩ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯤꯁꯤ ꯑꯁꯤꯕꯨ ꯃꯊꯟꯇ ꯁꯤꯖꯕ ꯑꯣꯏꯒꯗ꯭ꯔꯥ? ꯃꯥꯜꯂꯦ꯫ ꯑꯗꯨꯕꯨ ꯀꯔꯝꯅ ꯃꯊꯟꯇꯗꯤ ꯁꯤꯔꯨꯒꯅꯤ? ꯅꯠꯇꯦ ꯈꯨꯔꯥ, ꯃꯐꯝ ꯑꯁꯤꯗ ꯍꯦꯂꯣꯏ ꯊꯣꯛꯑꯦ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯀꯨꯏꯔꯕꯅꯤ꯫ ꯆꯨꯝꯁꯨ ꯆꯨꯝꯂꯕ ꯋꯥꯐꯝ ꯑꯃꯅꯤ꯫ ꯍꯦꯂꯣꯏꯒ ꯊꯦꯡꯅꯗꯨꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯖꯥꯠꯂꯥ? ꯍꯣꯏꯅꯦ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯋꯥꯐꯝꯗꯨ ꯈꯟꯅꯕ ꯌꯥꯏ꯫ ꯃꯍꯥꯛꯅꯗꯤ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯑꯊꯦꯡꯕꯗ ꯂꯝꯕꯤ ꯑꯁꯤꯗ ꯍꯜꯂꯛꯄꯅꯤꯗꯣ꯫ ꯃꯗꯨꯗ ꯃꯊꯟꯇ ꯍꯜꯂꯛꯄ ꯊꯣꯛꯇꯨꯅ ꯍꯦꯂꯣꯏ ꯑꯗꯨꯒ ꯁꯣꯏꯗꯅ ꯊꯦꯡꯅꯔꯝꯕ ꯇꯥꯏ꯫ ꯍꯤꯡꯅꯅꯕ ꯆꯦꯟꯕꯗ ꯃꯈꯨꯜ ꯑꯁꯤꯗ ꯄꯨꯊꯗꯨꯅ ꯁꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯍꯣꯏ, ꯃꯗꯨꯃꯛ ꯑꯣꯏꯔꯝꯒꯅꯤ꯫ ꯆꯥꯎꯕꯜꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ꯫ ꯇꯣꯝꯄꯣꯛꯅ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯄꯥꯕ ꯄꯨꯝꯂꯣꯏ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ ꯑꯩꯒꯤ ꯏꯄꯥꯕꯨ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯃꯍꯥꯛꯅ ꯍꯥꯠꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯒꯤ ꯏꯄꯥꯕꯨ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯑꯣꯏꯅ ꯑꯩꯅ ꯄꯥꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯍꯩ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯐꯥꯒꯅꯤ꯫ ꯅꯪꯕꯨ ꯐꯥꯗꯨꯅ ꯅꯪꯕꯨ ꯑꯩꯅ ꯃꯇꯤꯛ ꯊꯣꯛꯅ ꯁꯤꯖꯤꯟꯅꯒꯅꯤ꯫ ꯏꯄꯥ ꯍꯥꯠꯈ꯭ꯔꯕꯁꯨ ꯅꯪꯅꯗꯤ ꯑꯩꯕꯨ ꯍꯥꯠꯄ ꯁꯨꯡꯉꯝ ꯉꯝꯂꯣꯏ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯇꯣꯝꯄꯣꯛꯅ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯃꯥ, ꯑꯩ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ꯫ ꯀꯔꯤ ꯋꯥꯅꯣ ꯏꯃꯥꯒꯤ ꯕꯨꯡꯉꯣ? ꯄꯥꯕ ꯁꯤꯈꯤꯕꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟꯁꯦ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯑꯦ ꯍꯥꯏꯅꯕ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯑꯣꯏꯕ ꯇꯥꯏꯀꯣ? ꯑꯣꯏꯒꯅꯤ꯫ ꯃꯍꯥꯛꯀ ꯊꯦꯡꯅꯗꯨꯅ ꯅꯄꯥꯒꯤ ꯊꯋꯥꯏ ꯊꯥꯕꯅꯤ꯫ ꯑꯗꯨꯗꯤ ꯏꯃꯥ, ꯅꯆꯥ ꯑꯩ ꯏꯄꯥꯒꯤ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯗꯨꯝꯅ ꯇꯧꯍꯩꯗꯦ꯫ ꯃꯈꯣꯏꯗꯤ ꯂꯥꯏꯅꯤ꯫ ꯂꯥꯏ ꯃꯈꯣꯏꯒ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯒ ꯃꯥꯟꯅꯕ ꯌꯥꯕ ꯍꯧꯅꯗꯦꯅꯦ ꯅꯪꯕꯣ꯫ ꯍꯧꯅꯕ ꯍꯧꯅꯗꯕ ꯍꯥꯏꯕꯗꯨꯗꯤ ꯊꯕꯛ ꯑꯁꯦ ꯇꯧꯔꯒ ꯈꯪꯒꯅꯤ꯫ ꯏꯃꯥ, ꯆꯥꯛ ꯉꯟꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯇꯣꯝꯄꯣꯛꯇꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯏꯕꯦꯂꯩꯅ ꯃꯆꯤꯟꯗ ꯁꯣꯜꯍꯧꯏ, ꯀꯔꯤꯅꯣꯅꯦ ꯃꯍꯥꯛꯅ ꯍꯥꯏꯔꯝꯂꯤꯕ ꯃꯌꯥꯝ ꯑꯁꯤꯕꯣ? ꯑꯩꯕꯨ ꯋꯥꯈꯜꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯦꯅꯦ ꯇꯧꯔꯤꯕꯁꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯇꯣꯝꯄꯣꯛꯅ ꯃꯍꯥꯛꯅ ꯇꯨꯝꯂꯤꯕ ꯐꯝꯖꯥꯎ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯈꯜꯂꯤ, ꯍꯧꯖꯤꯛꯁꯦ ꯅꯣꯡꯌꯥꯏ ꯆꯕꯨ ꯆꯞ ꯆꯥꯅ ꯌꯧꯔꯝꯂꯒꯅꯤ꯫ ꯏꯃꯥ ꯈꯪꯍꯟꯗꯅ ꯑꯩ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯈꯔꯗꯨ ꯄꯨꯗꯨꯅ ꯃꯃꯥꯡꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯉꯥꯁꯤꯟꯕꯤꯔꯝꯃꯤ꯫ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯑꯀꯤꯕ ꯀꯌꯥ ꯑꯃ ꯇꯨꯡꯑꯣꯏꯅꯗꯨꯅ ꯑꯋꯥꯡ ꯈꯨꯟꯊꯛꯇ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨ ꯌꯧꯔꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤꯁꯦ꯫ ꯁꯤꯗ ꯅꯠꯇ꯭ꯔꯥ ꯍꯦꯂꯣꯏ ꯑꯗꯨꯅ ꯊꯣꯛꯑꯦ ꯍꯥꯏꯔꯤꯕꯁꯦ? ꯎꯗꯦꯗ꯫ ꯃꯇꯝ ꯑꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛꯅꯤꯀꯣ꯫ ꯃꯍꯥꯛꯇꯨ ꯊꯣꯛꯄꯗꯤ ꯌꯥꯏꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯇꯝꯅ ꯑꯃꯨꯛ ꯈꯔꯒ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯎꯊꯛ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯈꯠꯂꯤ꯫ ꯎꯊꯛꯇꯒ ꯀꯥꯗꯨꯅ ꯂꯩꯈ꯭ꯔꯕ ꯖꯥꯠꯂꯥ? ꯎꯗꯦꯅꯦ ꯃꯗꯨꯕꯣ꯫ ꯑꯃꯝꯕ ꯃꯔꯛ ꯑꯁꯤꯗ ꯀꯗꯥꯏꯗꯅꯣ ꯃꯥꯅ
ꯎꯈꯥ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯃꯈꯨꯠ ꯈꯨꯕꯥꯛ ꯑꯗꯨ ꯐꯥꯛ ꯐꯥꯛ ꯑꯍꯨꯝꯂꯛ ꯈꯨꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯪꯖꯕ ꯁꯒꯦꯟꯕꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯎꯕ ꯂꯥꯏꯋꯥ ꯑꯗꯨꯕꯨ ꯁꯣꯜꯂꯝꯃꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯦꯛ ꯁꯣꯟꯕꯒ ꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯇꯟꯗꯟꯒꯨꯝꯅ ꯇꯧꯕ ꯑꯔꯪꯕ ꯃꯔꯤꯛ ꯃꯔꯤꯛ ꯃꯌꯥꯝ ꯑꯃ ꯄꯥꯏꯊꯣꯔꯛꯂꯝꯃꯤ ꯎꯖꯥꯎ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪ ꯀꯣꯏꯅ ꯂꯩꯔꯨꯔꯕ ꯇꯨꯡꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯂꯥꯡꯑꯣꯟꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯇꯣꯝꯄꯣꯛꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯎꯕꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯃꯁꯤꯒꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯃꯁꯛ ꯑꯁꯤ ꯀꯌꯥꯗ ꯐꯖꯔꯤꯕꯅꯣ ꯀꯨꯆꯨ ꯑꯁꯤꯅ ꯄꯨꯂꯩ ꯂꯩꯌꯣꯜꯕꯨ ꯉꯝꯖꯕꯤꯅꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯇ꯭ꯔꯤꯛ ꯂꯪꯂꯗꯅ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯁꯤ ꯎꯕꯗ ꯇꯣꯝꯄꯣꯛ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯛꯂꯦ ꯑꯩ ꯑꯁꯦ ꯄꯥꯈꯪꯅꯤ ꯍꯥꯏꯕ ꯈꯪꯅꯤꯡ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯏ ꯅꯠꯇꯦꯕꯨ ꯃꯁꯤꯒꯤ ꯍꯦꯂꯣꯏ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯏꯄꯥ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯑꯗꯨꯕꯨ ꯈꯨꯝꯂꯁꯤꯔꯥ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯑꯣꯏꯔꯁꯤꯔꯥ ꯍꯣꯏꯗ ꯀꯩꯗꯧꯖꯔꯨꯅꯤꯒꯦ ꯍꯦꯛꯇ ꯐꯥꯔꯒ ꯂꯣꯏꯔꯦ ꯍꯦꯂꯣꯏ ꯅꯨꯄꯤ ꯑꯃꯅꯒ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯀꯥꯏꯁꯦ ꯀꯅꯥ ꯑꯃꯠꯇꯅ ꯉꯝꯕ ꯊꯕꯛ ꯅꯠꯇꯦ ꯍꯦꯛꯇ ꯆꯥꯡ ꯌꯦꯡꯂꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯍꯦꯂꯣꯏ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯏꯕꯪ ꯃꯤꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯁꯦ ꯐꯖꯩ ꯐꯖꯩ ꯍꯥꯏꯅ ꯍꯥꯏꯅꯕꯗꯨ ꯇꯁꯦꯡꯅꯃꯛ ꯆꯨꯝꯂꯦꯗꯅ ꯑꯣꯟꯊꯣꯛꯅ ꯐꯖꯩ ꯋꯥꯐꯝ ꯑꯁꯤꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ ꯑꯩꯕꯨ ꯐꯖꯩ ꯍꯥꯏꯅꯕꯒꯤꯔꯣ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗ ꯅꯪꯅ ꯑꯩꯕꯨ ꯀꯧꯔꯤꯕꯁꯦ ꯅꯠꯇꯦ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯃꯔꯝꯗꯨ ꯊꯨꯅ ꯍꯥꯏꯔꯣ ꯅꯍꯥꯟ ꯅꯣꯡꯃ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯈꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯆꯥꯅꯤ ꯑꯩ ꯏꯄꯥꯕꯨ ꯅꯪꯅ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯪꯕු ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯀꯧꯕꯅꯤ ꯅꯪꯕꯨ ꯑꯩꯅ ꯐꯥꯔꯗꯕꯅꯤ ꯍꯦ ꯇꯥꯏꯕꯪ ꯃꯤ ꯅꯈꯣꯏ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯀꯅꯨ ꯑꯩꯒꯤ ꯏꯔꯝꯗ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯅꯈꯣꯏ ꯄꯨꯝꯕ ꯁꯤꯒꯅꯤ ꯀꯔꯤ ꯍꯥꯏꯕ ꯁꯤꯒꯅꯤ ꯍꯥꯏꯕ ꯍꯩ ꯅꯪꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯂꯥꯏꯋꯥ ꯁꯣꯟꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯕꯅꯤ ꯑꯗꯨꯒ ꯅꯪꯅꯁꯨ ꯋꯥꯖꯥꯎꯒ ꯉꯥꯡꯂꯗꯅ ꯅꯪ ꯍꯧꯖꯤꯛ ꯑꯩꯅ ꯊꯦꯡꯉꯨꯔꯥ ꯑꯗꯨꯝꯅꯗꯤ ꯇꯧꯒꯅꯨ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯅꯈꯣꯏꯅ ꯈꯪꯒꯗꯕꯅꯤ ꯇꯥꯏꯕꯪ ꯃꯤ ꯑꯃꯅꯕꯨ ꯅꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯈꯖꯤꯛ ꯁꯣꯛꯈꯤꯕꯗ ꯅꯈꯣꯏ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯅꯈꯣꯏꯒꯤ ꯃꯄꯣꯛ ꯑꯗꯨꯗ ꯂꯩꯕ ꯌꯥꯗ꯭ꯔꯕꯅꯤ ꯇꯥꯏꯕꯪꯂꯛꯇ ꯑꯗꯨꯝ ꯇꯤꯟꯗꯨꯅ ꯂꯩꯔꯗꯕꯅꯤ ꯋꯥꯐꯝ ꯑꯗꯣ ꯀꯣꯏꯊꯣꯛꯃꯟꯈ꯭ꯔꯦ ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯁꯤꯕꯗꯤ ꯃꯊꯟꯇ ꯆꯦꯟꯕꯗ ꯄꯨꯊꯗꯨꯅ ꯁꯤꯕꯅꯤ ꯑꯩꯅ ꯍꯥꯠꯄ ꯅꯠꯇꯦ ꯃꯗꯨꯅ ꯅꯪꯅ ꯅꯁꯥꯅ ꯅꯁꯥꯕꯨ ꯀꯟꯖꯅꯕ ꯍꯥꯏꯕ ꯋꯥꯐꯝꯅꯤꯗꯅ ꯑꯩꯅ ꯅꯪꯕꯨ ꯀꯧꯔꯤꯕ ꯑꯁꯤꯗꯤ ꯏꯄꯥ ꯍꯥꯠꯄꯒꯤ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯅ ꯀꯧꯕꯅꯤ ꯑꯩꯅ ꯍꯥꯠꯄ ꯅꯠꯇꯦ ꯍꯥꯏꯔꯦꯗꯅ ꯐꯔꯦ ꯅꯪꯅ ꯍꯥꯠꯄ ꯅꯠꯇꯦ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯔꯒꯦ ꯑꯗꯨꯗꯤ ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯛ ꯋꯥꯅ ꯀꯧꯔꯨꯔꯕꯅꯤꯅ ꯑꯩꯒꯤ ꯊꯕꯛ ꯑꯃꯗꯤ ꯄꯥꯡꯊꯣꯛꯇꯕ ꯌꯥꯔꯣꯏ ꯅꯪꯒꯤ ꯀꯔꯤ ꯊꯕꯛ ꯁꯠ ꯍꯥꯏꯔꯣ ꯃꯇꯝꯁꯦ ꯅꯣꯡꯉꯥꯟꯈꯤꯕꯅ ꯍꯥꯟꯒꯅꯤꯌꯦ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕꯁꯦ ꯅꯪꯅ ꯍꯥꯟꯅ ꯌꯥꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯑꯣꯏꯅ ꯊꯥꯗꯣꯛꯂꯣꯏ ꯑꯗꯨꯃꯛ ꯐꯥꯗꯨꯅ ꯊꯝꯒꯗꯧꯔꯤꯕꯅꯤ ꯍꯣꯏ ꯅꯪꯅ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯑꯩ ꯁꯣꯏꯗꯅ ꯌꯥꯔꯒꯦ ꯑꯩ ꯋꯥꯁꯛꯂꯦ ꯑꯩ ꯍꯥꯏꯔꯒꯦ ꯂꯃꯟꯒꯤ ꯃꯍꯨꯠꯇ ꯅꯪꯅ ꯑꯩꯒꯤ ꯇꯥꯂꯣꯏ ꯅꯨꯄꯤ ꯑꯣꯏꯕꯤꯔꯣ ꯅꯪꯒꯤ ꯐꯖꯕ ꯁꯛꯇꯝ ꯑꯁꯤ ꯎꯕꯗ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯣ ꯑꯩꯁꯦ ꯍꯦꯂꯣꯏꯅꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯇꯥꯏꯕꯪꯃꯤ ꯀꯔꯝꯅ ꯅꯪ ꯑꯩ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ ꯀꯔꯤꯒꯤ ꯉꯝꯗꯕ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯃꯗꯨꯗꯤ ꯅꯪꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯗꯨꯇꯕꯨ ꯐꯪꯅꯅꯕ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯋꯥꯁꯛꯍꯟꯕꯅꯤ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯌꯥꯗ꯭ꯔꯕꯗꯤ ꯅꯪꯕꯨ ꯐꯥꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯊꯝꯒꯅꯤ ꯍꯌꯦꯡ ꯏꯅꯨꯡ ꯉꯥꯜꯂꯒ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯅꯪꯕꯨ ꯈꯣꯡꯒꯣꯏꯅꯒꯅꯤ ꯅꯪꯅ ꯃꯁꯤ ꯄꯥꯝꯗ꯭ꯔꯒꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯕ ꯇꯥꯕꯅꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯝꯃꯤ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯑꯩ ꯌꯥꯔꯒꯦ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯕ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯗꯤ ꯍꯥꯟꯅ ꯍꯥꯏꯍꯧꯒꯦ ꯀꯔꯤ ꯍꯦꯛꯇ ꯍꯥꯏꯌꯨ ꯑꯩ ꯏꯆꯦꯝ ꯇꯔꯨꯛꯀꯤ ꯆꯩꯕꯤ ꯆꯩꯔꯥꯛ ꯐꯪꯗꯨꯅ ꯀꯨꯝꯖꯥ ꯑꯃ ꯆꯨꯞꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯅꯅꯕ ꯊꯥꯔꯛꯄꯅꯤ ꯍꯧꯖꯤꯛ ꯊꯥꯕꯨꯝ ꯈꯔ ꯍꯦꯜꯂꯦ ꯏꯆꯦꯝꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯀꯨꯝꯖꯥ ꯑꯃꯁꯤ ꯐꯥꯎꯕꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯒꯦ ꯀꯨꯝꯖꯥ ꯑꯃ ꯍꯦꯛ ꯐꯥꯕꯒ ꯅꯪꯒꯤ ꯅꯅꯥꯛꯇꯒꯤ ꯇꯥꯝꯗꯨꯅ ꯏꯆꯦꯝꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩ ꯇꯤꯟꯈ꯭ꯔꯒꯦ ꯅꯪꯅ ꯋꯥꯐꯝ ꯑꯁꯤꯃꯇꯪꯗꯤ ꯌꯥꯕ ꯇꯥꯏ ꯑꯩ ꯌꯥꯔꯒꯦ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯂꯁꯤ
ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯄꯣꯛꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯃꯁꯥꯗ ꯁꯣꯛꯂꯝꯃꯤ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯁꯨ ꯂꯥꯏꯋꯥ ꯇꯤꯟꯋꯥꯅ ꯃꯍꯥꯛꯄꯨ ꯆꯦꯠꯅ ꯐꯥꯖꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯅꯥꯛꯇ ꯊꯥꯐꯨꯝ ꯈꯔ ꯂꯩꯕ ꯇꯥꯈꯤ꯫ ꯃꯍꯥꯛ ꯃꯤ ꯑꯣꯟꯗꯨꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯈꯔꯥꯏ ꯊꯣꯡꯒꯥꯜꯗ ꯂꯥꯟꯁꯤꯟꯗꯨꯅ ꯌꯨꯝꯖꯥꯎ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨ ꯃꯧ ꯑꯅꯧꯕꯤ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯔꯒ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜ ꯑꯗꯨꯕꯨ ꯋꯥꯏ ꯇꯩꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯕꯦꯂꯩꯁꯨ ꯇꯨꯝꯕ ꯍꯧꯒꯠꯇꯨꯅ ꯃꯄꯥꯜꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯕꯗ ꯏꯕꯦꯂꯩꯅ ꯉꯛꯆꯥꯟꯅꯅ ꯍꯥꯏꯔꯛꯏ, "ꯕꯦꯝꯃ, ꯅꯪꯕꯨ ꯀꯅꯥꯅꯣ?" ꯍꯦꯂꯣꯏ ꯑꯗꯨꯅ ꯈꯨꯝꯃꯤ, "ꯏꯃꯥ, ꯑꯩ ꯅꯃꯧ ꯅꯨꯄꯤ." "ꯍꯥ, ꯏꯃꯧ ꯅꯨꯄꯤꯅꯤ ꯍꯥꯏꯕ?" "ꯍꯩ, ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯐꯥꯒꯤꯒ ꯇꯧꯔꯅꯨ꯫ ꯃꯧ ꯑꯅꯧꯕꯤꯒꯤ ꯃꯑꯣꯡꯗ ꯅꯀꯣꯛꯇ ꯐꯤꯒ ꯀꯨꯞꯂꯒ ꯍꯥꯏꯌꯨ, ꯅꯪ ꯀꯅꯥꯅꯣ? ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯍꯥꯏꯌꯨ." "ꯏꯃꯥ, ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ. ꯑꯩꯕꯨ ꯏꯃꯥꯒꯤ ꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ." "ꯀꯌꯥꯗ ꯉꯝꯈ꯭ꯔꯕ ꯅꯨꯄꯤꯅꯣꯅꯦ ꯌꯦꯡꯉꯨꯅꯦ. ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯉꯝꯂꯕ ꯑꯣꯏꯔꯦꯀꯣ. ꯏꯃꯥ ꯏꯕꯦꯝꯃ, ꯅꯪꯒꯤꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯄꯨ ꯄꯥꯝꯗꯨꯅ ꯅꯨꯡꯁꯤꯗꯨꯅ ꯅꯝꯂꯩ ꯍꯦꯛꯇ ꯂꯩꯁꯤꯜꯂꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯔꯣ? ꯃꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ. ꯂꯝꯀꯦꯠꯄꯤꯁꯤꯗꯤ." "ꯏꯃꯥ, ꯏꯃꯥꯒꯤ ꯋꯥꯐꯝꯗꯣ ꯌꯥꯝꯅ ꯑꯣꯟꯅꯔꯦ." ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯃꯨꯡꯗꯒꯤ ꯇꯣꯝꯄꯣꯛꯁꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, "ꯏꯃꯥ, ꯑꯌꯨꯛ ꯉꯟꯇꯥ ꯑꯁꯤꯗ ꯀꯅꯥꯒꯅꯣ ꯑꯃꯨꯛ ꯂꯥꯎꯅꯔꯤꯕꯗꯨꯅ?" "ꯍꯣ, ꯀꯅꯥꯒ ꯑꯣꯏꯅꯤ ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ? ꯃꯁꯤꯗ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯑꯃꯨꯛꯇ ꯍꯥꯏꯌꯨ. ꯅꯪꯕꯨ ꯃꯁꯛ ꯈꯪꯕ꯭ꯔꯣ?" "ꯅꯨꯄꯤꯕ? ꯀꯅꯥꯒꯤ ꯅꯨꯄꯤꯅꯣꯅꯦ?" ꯑꯁꯤ ꯍꯥꯏꯔꯒ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯊꯝꯈꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯑꯣ, ꯑꯩꯗꯤ ꯀꯥꯎꯔꯦꯗꯅ. ꯏꯃꯥ, ꯅꯨꯄꯤ ꯑꯁꯦ ꯅꯆꯥ ꯑꯩꯒꯤ ꯅꯨꯄꯤꯅꯤ. ꯏꯃꯥꯒꯤꯅ ꯅꯃꯧ ꯅꯨꯄꯤ. ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯩꯅ ꯄꯨꯔꯛꯄꯅꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯍꯦꯂꯣꯏꯅꯤ ꯍꯥꯏꯅ ꯍꯥꯏꯗꯣꯛꯂꯔꯣꯏꯒꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ꯫ ꯏꯕꯦꯂꯩꯅ, "ꯑꯣ, ꯏꯃꯥꯗꯤ ꯈꯪꯍꯧꯗ꯭ꯔꯦꯗꯅ. ꯏꯕꯦꯝꯃ, ꯅꯪ ꯏꯃꯥꯕꯨ ꯁꯥꯎꯒꯅꯨꯀꯣ. ꯏꯃꯥꯗꯤ ꯈꯪꯍꯧꯔꯨꯗ꯭ꯔꯦ." ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏꯗꯨ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯂꯩꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ "ꯈꯪꯗ꯭ꯔꯦꯗ, ꯀꯣꯛꯀ ꯏꯉꯥꯎ ꯉꯥꯎꯔꯦ ꯑꯩꯗꯤ. ꯍꯧꯒꯠꯂꯛꯄꯗ ꯉꯥꯏꯔꯤꯕꯅꯤ. ꯑꯃꯨꯛ ꯇꯨꯝꯂꯨꯕ ꯍꯥꯏꯕꯗꯨꯅꯤ." ꯇꯣꯝꯄꯣꯛꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯤ, ꯏꯃꯥꯁꯤ ꯃꯀꯣꯛ ꯉꯥꯎꯔꯕ ꯈꯪꯗꯦꯅꯦ. ꯊꯥꯕꯤꯔꯤꯕ꯭ꯔꯣ? ꯅꯁꯥꯗꯣ ꯁꯦꯡꯗꯣꯛꯄꯤꯔꯨꯔꯣ. ꯑꯩꯁꯨ ꯋꯥꯏ ꯇꯩꯕ ꯂꯣꯏꯔꯤ. ꯆꯥꯛꯈꯨꯝꯗ ꯑꯩ ꯍꯥꯟꯅ ꯆꯪꯂꯝꯂꯒꯦ, ꯅꯪꯁꯨ ꯆꯪꯂꯛꯑꯣ." "ꯍꯣꯏ ꯍꯣꯏ, ꯆꯪꯉꯝꯃꯣ. ꯄꯣꯠ ꯊꯝꯐꯝ ꯈꯪꯗ꯭ꯔꯗꯤꯅꯦ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯍꯪꯉꯛꯑꯣ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝꯕꯥꯟꯃꯤꯟꯅꯗꯨꯅ ꯑꯁꯨꯝ ꯂꯩꯔꯛꯄ ꯑꯁꯤꯅ ꯊꯥꯕꯨꯝ 8 ꯁꯨꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯍꯦꯂꯣꯏ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯔꯛꯏ, "ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯏꯆꯦꯝ 3ꯀ ꯊꯥꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯆꯍꯤ 51 ꯆꯞ ꯆꯥꯅ ꯐꯥꯅ ꯁꯨꯔꯤ. ꯉꯁꯤ ꯑꯁꯤꯅ ꯅꯪꯒꯤꯗ ꯑꯩꯅ ꯂꯩꯕꯒꯤ ꯃꯇꯝ ꯂꯣꯏꯔꯤ. ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗ ꯑꯩꯗꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯅꯤ. ꯏꯆꯦꯝꯁꯤꯡꯒꯤ ꯃꯔꯛꯇ ꯇꯤꯟꯈ꯭ꯔꯒꯅꯤ." ꯋꯥꯐꯝ ꯑꯁꯤꯗ ꯇꯣꯝꯄꯣꯛꯇꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯍꯦꯂꯣꯏ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯀ ꯄꯨꯟꯅ ꯊꯥꯕꯨꯝ ꯀꯌꯥ ꯆꯨꯞꯅ ꯂꯩꯃꯤꯟꯅꯔꯨꯔꯕ ꯀꯧꯕꯅꯤꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯐꯥꯎꯈꯤꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯝꯃꯤ꯫ "ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯍꯥꯏꯅ ꯅꯤꯡꯂꯕ꯭ꯔꯥ? ꯅꯪ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤ. ꯑꯃꯔꯣꯝꯗ ꯑꯩꯗꯤ ꯍꯦꯂꯣꯏꯅꯤ. ꯑꯩꯅ ꯀꯌꯥꯝ ꯀꯨꯏꯅ ꯇꯥꯏꯕꯪꯂꯛꯇ ꯇꯤꯟꯗꯨꯅ ꯂꯩꯕ ꯌꯥꯒꯅꯤ? ꯑꯩꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ. ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯅꯪ ꯈꯛ ꯆꯠꯈꯤꯒꯅꯨ. ꯅꯪꯅ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯅꯪꯅ ꯆꯠꯀꯗꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯑꯩꯕꯨꯁꯨ ꯄꯨꯗꯨꯅ ꯆꯠꯂꯣ." "ꯃꯗꯨ ꯌꯥꯗꯦ. ꯃꯗꯨ ꯌꯥꯕ ꯍꯧꯅꯗꯦ. ꯁꯦ, ꯋꯥꯈꯜꯗꯣ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯕꯤꯒꯅꯨ. ꯑꯩꯅ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯑꯅꯧꯕ ꯅꯨꯄꯤ ꯑꯃꯒ ꯑꯃꯨꯛ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯇꯣꯝꯄꯣꯛꯄꯨ ꯁꯨꯝꯕꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯇꯝꯕꯥꯛꯇ ꯃꯣꯟꯈꯥꯡꯅꯗꯨꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯏꯆꯤꯛ ꯍꯨꯜꯂꯛꯄ ꯃꯇꯝꯅ ꯌꯧꯔꯛꯂꯕꯗ ꯍꯦꯂꯣꯏ ꯅꯨꯄꯤ ꯑꯗꯨꯁꯨ ꯇꯥꯏꯕꯪ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕꯕꯨ ꯊꯝꯂꯝꯂꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯆꯨꯝꯗ꯭ꯔꯤꯡꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨ ꯇꯝꯅ ꯆꯠꯂꯦ꯫ ꯑꯍꯤꯡ ꯑꯗꯨꯗ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯃꯆꯦꯝ 3ꯅ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯗꯨꯅ ꯃꯆꯦꯝꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯀꯣꯔꯧꯊꯛꯇ ꯀꯥꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ꯫ ꯇꯣꯝꯄꯣꯛꯅ ꯍꯧꯒꯠꯂꯛꯄꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯌꯦꯅꯈꯥ ꯂꯨꯈꯥꯗ ꯊꯣꯛꯇꯨꯅ ꯊꯤꯕꯗꯁꯨ ꯂꯩꯕ ꯎꯗ꯭ꯔꯦ꯫ ꯏꯕꯦꯂꯩꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ
ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ, ꯀꯔꯤꯅꯣ ꯅꯪꯅ ꯌꯦꯅꯈꯥ ꯌꯦꯡꯒꯨꯟ ꯑꯗꯨꯗ ꯊꯤꯔꯤꯕꯗꯨꯕꯣ? ꯏꯃꯥ, ꯅꯃꯧ ꯅꯨꯄꯤꯗꯤ? ꯎꯗꯦꯅ, ꯍꯧꯒꯠꯂꯝꯈꯤꯔꯣꯏ ꯍꯥꯏꯅ ꯏꯃꯥꯗꯤ ꯂꯩꯔꯤꯕꯅꯤꯅꯦ꯫ ꯏꯃꯨꯡꯗ ꯂꯩꯇꯦ ꯃꯥ? ꯍꯥ? ꯃꯃꯥ ꯃꯆꯥ ꯑꯅꯤ ꯆꯪꯗꯨꯅ ꯑꯃꯨꯛ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯇꯣꯝꯄꯣꯛꯇꯨ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯣ, ꯉꯔꯥꯡ ꯑꯍꯤꯡ ꯑꯁꯤꯗ ꯃꯍꯥꯛ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤꯀꯣ꯫ ꯃꯍꯥꯛ ꯁꯣꯏꯗꯅ ꯃꯆꯦꯝꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯂꯒꯅꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯃꯥ, ꯃꯍꯥꯛꯇꯤ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯅꯠꯇꯦ, ꯃꯍꯥꯛ ꯍꯦꯂꯣꯏꯅꯤ꯫ ꯈꯨꯜꯒꯤ ꯑꯋꯥꯡꯗ ꯂꯩꯔꯤꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯊꯣꯛꯏ ꯍꯥꯏꯅꯗꯨꯅ ꯍꯥꯏꯅꯔꯤꯕ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅꯤ꯫ ꯃꯍꯥꯛꯄꯨ ꯑꯩꯅ ꯄꯥꯝꯃꯟꯈ꯭ꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯄꯨꯔꯛꯇꯨꯅ ꯊꯝꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯕꯗ ꯏꯕꯦꯂꯩꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯁꯦ ꯋꯥꯈꯜ ꯇꯥꯔꯣ, ꯃꯍꯥꯛꯀꯤ ꯃꯐꯝ ꯅꯠꯇꯦ ꯃꯐꯝ ꯑꯁꯤꯗꯤ, ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯀꯥꯏꯐꯝꯗ ꯆꯠꯆꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯇꯨ ꯃꯥꯒꯤ ꯊꯃꯣꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯦꯟꯅ ꯋꯥꯈꯜ ꯈꯟꯖꯤꯟꯗꯨꯅ ꯑꯉꯥꯎꯕ ꯑꯃ ꯍꯥꯏꯕꯗꯨ ꯃꯃꯩꯊꯪꯗ ꯑꯣꯏꯔꯝꯃꯤ꯫ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕ ꯃꯤꯒꯤ ꯄꯣꯠꯂꯣꯏꯗꯤ ꯑꯁꯨꯝꯅ ꯋꯥꯈꯜ ꯆꯣꯏꯔꯛꯄ, ꯑꯉꯥꯎꯕ ꯑꯣꯏꯔꯛꯄ ꯑꯁꯤ ꯍꯦꯛ ꯌꯥꯎꯒꯜꯂꯤ꯫ ꯃꯗꯨꯃꯛꯇꯨ ꯃꯉꯣꯟꯗ ꯊꯣꯛꯂꯔꯦ꯫ ꯏꯕꯦꯂꯩꯅ ꯃꯆꯥꯅꯨꯄꯥꯕꯨ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥ ꯇꯥꯟꯅꯗꯨꯅ ꯂꯥꯏ ꯀꯌꯥ ꯈꯨꯔꯨꯝꯗꯨꯅ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯐꯕ ꯀꯧꯕ ꯁꯨꯡꯂꯩ ꯂꯩꯔꯝꯗꯦ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯇꯣꯝꯄꯣꯛꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏ: ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯍꯦꯂꯣꯏꯅꯤ, ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯃꯁꯛ ꯐꯖꯕꯤꯗꯣ ꯑꯩꯒꯤ ꯅꯨꯄꯤꯅꯤ, ꯑꯩꯒꯤ ꯅꯨꯄꯤ ꯄꯤꯌꯨ꯫ ꯇꯣꯝꯄꯣꯛ ꯃꯍꯥꯛꯀꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯑꯗꯨ ꯑꯗꯨꯃꯛ ꯋꯥꯈꯜ ꯆꯣꯏꯗꯨꯅ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯈꯤꯗꯅ ꯂꯩꯈꯤꯔꯝꯃꯤ꯫